Manipur ki hauzik oiriba tangdulaita daba fibam masigi solution athubada puraknaba wafam yauna tongan demand sing yauba memorandum amma Janata Dal United Manipur State Unit ki maikaidigi Governor Ajay Kumar Balada pishinkre loina na Manipur da hauzik laingak semnaba hotnaba natraga election taunabagi politics tawbagi matam natte peace amasung normalcy hana puraknaba hotnagadabani haina JDU Manipur State Unit ki chief spokesperson Nimachan Luang na phongdorakli JDU Manipur State Unit ke President KSS Biren Luchingba Mihut Kangbu Amana ngasi nungthil Imphal gi Raj Bhavan da Governor ga unakibani Mihut Kangbu aduna Governor ga unaba loiraba tungda Palace Compound da laiba party asigi office ta Paumi Shinga unabada Nimachan Luangna makha tana phongdorakpada hauzikti political party gi khenaba thamdana peace puraknaba hana hotnaminashi popular government semnaba hotnabagi mahutta Changnaba yanadana lairiba kuki amasung maitaigi MLA sing amata oina punshinnanaba hana hotnabiyo haina appeal tawrakli BJP की MLA ina akoi sarkar semgadorena haiba adi atoba party kaya amna noi sarkar semngamdradi dissolve tawgan haiba haina base this is not right time hojikti politics tawba matam nate party naidana Congress party BJP party JDU or left parties or any party ahan bra koina honagadab se Manipur shanti porpa ahan boigadabni Manipur na shanti la akanda popular government la pudabni Manipur shanti la tringai di popular government la pagi maram leite suglak la kani thajate सरकार सेमनबगी मरमदा वारी साबगी महुत्ता ग्रुप अनि यंगथिनरिसे करमाइना फनसिगे हैना तानबिबदो अदुने फगनेन खले Amaromda JDU Manipur State Unit ki President KSS Biren na Governor Pishin kiba memorandum adugi matangda palladuna Manipur da haukiba chahi lisingani kunga humdoigi May ahumdagi thorakiba irang asana lamdam asagi miyam amadi Senate londa chawna akaiba piduna ngasidi state asi makhal kayagi awaba mayokna duna laidi Maram asina maitay amasung kukiza furup anigi marakta negotiation tawna handuna athubada solution puthokna bahot nagadabani Lanjan aduna relief camp da lairiba nakal animaki miyoishingshu masa masagi mayumda hanjinduna lehengadabani amadi matam kuina namshinduna lairiba local body amasung ADC gi election athubada pangthokna bahot na biyo haiba wafam sing governor da takshilam ki haidi Hairiba demand sing asigi matangda governor gi maikai digi positive response pirakpa galoina na peace laknaba hana hotna minashi haiba wafam thamlaki haidi akoi panchayat ki wafam se masimadi akoi center da ki panchayat ki ministry se akoi JDU ki minister na pui mamadana karigama thuma tham da masi governor na panchayat ki election se tawna ba yam thuna paikhat per kani habagi thajabadi lai अदुबु करिगुम त कर थेंगथब खोतब लरगदि अखोय नंगसी गवर्नर द पिरुरिबो मेमोरेंडम असि पूरगा अखोय जेडीयू की सीनियर लीडर्स सिंग की नसे किसम डेलीगेशन टीम अमा अखोय यूनियन मिनिस्टर चलगा अथुब मतमदा मणिपुर द हाइरिबा पंचायत की इलेक्शन से अथुब तौननब के अखोय मदुगी सन्ननबा अखोय पार्टी ना अथुब खनरगनी